Manipurda thokliba irang asigi warushin ama puraknabagi pandamda Ministry of Home Affairs na silaga ngasi ahanba oina maitei amsung kuki anigi marakta wari sanakiba adu maipakna loishinkhre makhatana wari sanaraba yana leidi hiram asigi matangda National ki pauche Hindustan Times ta fonglakpa report amana hai maitei amsung kuki furup anigi marakta leinariba yengthinabagi fibam ase loishinduna tungkoina chatnagadaba warushin ama puraknabagi damak ngasi New Delhi da wari sanaba hokre Central Government Gate Taurang Makada Chatakiba Wari Sanabaduda All Manipur United Clubs Organization Amuko Masung Federation of Civil Society Organization Fox Manipur ki Delegate Tarukna Maitei Furup ki Mahut Silaga Sarukyaki Kukizo Singi Maiketiki Kukizo Council Kuki NP Manipur Zomi Council Amati United Zo Organization ki Delegate Taretna Sarukyaki Hari Wari sanaba adu maitei amasung kuki ani ki marakta thazaba thamnaba amasung amana amagi mateng pangnabagi lambi ama yatpaga loinana Manipurda mahushagi fibam puraknabagi matangda akhanaba mityeng thamke loinana Manipur ki law and order ki fibam ngakna thamba yauna furup ani ki marakta nungsi chanaba puraknabagi matangsu wari sanaba adu da yauke haidi wari sanaba adu da Ministry of Home Affairs ke maikai dagi interlocutor oina AK Mishra amati Intelligence Bureau ki thabak dagi pothakraba Special Director su Sarukyaki haina Hindustan Times ki pawasna makatari Panba yabadi wari sanaba sida saru yarunabagidamag amuko amasung Fox ke miyoy taruk na saba mihut kangbu amang ngarang New Delhi gidamag Manipur thadokibane hojik fawbagi oina wari sanaba du kari karamba agenda da yumpham oikibage haiba chap chaba khangbangamdri